ꯎꯗ꯭ꯔꯦ ꯃꯤꯡꯂꯦꯟ ꯄꯨꯝꯅꯃꯛꯇꯒꯤꯁꯨ ꯍꯦꯟꯅ ꯋꯥꯡꯕ ꯅꯪꯒꯤ ꯃꯤꯡꯂꯦꯟ ꯀꯩꯗ ꯃꯧꯇ ꯆꯠꯂꯣꯝꯗꯤ ꯑꯗꯨ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯄꯥꯡꯒꯜ ꯀꯥꯏꯗꯤ ꯐꯥꯒꯅꯤ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯦꯟꯈ꯭ꯔꯕ ꯅꯪꯒꯤ ꯃꯤꯡꯂꯦꯟ ꯀꯃꯦꯟ ꯑꯣꯐ ꯊꯝꯃꯖꯥꯠꯂꯣ ꯃꯤꯡꯂꯦꯟ ꯄꯨꯝꯅꯃꯛꯇꯒꯤꯁꯨ ꯍꯦꯟꯅ ꯋꯥꯡꯕ ꯅꯪꯒꯤ ꯃꯤꯡꯂꯦꯟ ꯁꯒꯜ ꯃꯥꯂꯦꯝ ꯑꯅꯤꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯅꯪꯗꯤ ꯑꯗꯨ ꯃꯨꯊꯠꯂꯣ ꯍꯧꯔꯁꯦ ꯅꯪ ꯆꯪ ꯌꯦꯡꯉꯨ ꯀꯃꯦꯟ ꯆꯦꯅꯦꯜꯗ ꯆꯪꯉꯨ ꯍꯥꯏꯕ ꯇꯥꯏꯝ ꯀꯃꯦꯟꯁꯤꯅ ꯂꯨꯝꯁꯤꯜꯂꯕ ꯇꯧꯔꯤꯁꯦ ꯑꯣ ꯕ꯭ꯂꯔ ꯑꯃꯒ ꯍꯥꯞꯄꯤꯅꯤ ꯂꯩꯖꯁꯤꯅꯦ ꯍꯧꯖꯤꯛ ꯑꯋꯥꯡꯕ ꯖꯒꯥꯗ ꯆꯠꯂꯣ ꯌꯦꯡꯁꯦ ꯀꯩꯅꯣ ꯑꯋꯥꯡꯕ ꯖꯒꯥꯗ ꯑꯁ ꯑꯩ ꯃꯄꯥꯁꯦ ꯁꯤꯁꯦ ꯊꯣꯡꯗ ꯍꯪꯉꯣꯗꯣ ꯅꯪ ꯆꯠꯂꯣ ꯑꯩ ꯉꯥꯏꯕ ꯌꯦꯡꯁꯦ ꯑꯗꯩ ꯁꯣꯡꯒꯤꯗ꯭ꯔꯥ ꯁꯤꯡꯉꯤ ꯑꯗꯨꯒ ꯑꯁꯤ ꯑꯗꯨ ꯁꯣꯏꯅ ꯊꯝ ꯌꯥꯕ꯭ꯔꯥ ꯃꯤꯗꯤ ꯊꯝꯐꯝꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯅꯣ ꯃꯤꯁꯨꯁꯇꯣ ꯍꯥꯏꯈꯤꯕꯅꯤ ꯅꯍꯥꯟ ꯑꯩꯁꯤ ꯎꯗ꯭ꯔꯦ ꯀꯃꯦꯟꯁꯤ ꯅꯪ ꯑꯣꯏꯅ ꯄꯥꯔꯛꯑꯣ ꯑꯩ ꯎꯗ꯭ꯔꯦ ꯅꯠꯇ꯭ꯔ ꯁꯤꯗ ꯊꯝꯃꯣ ꯀꯃꯦꯟ ꯌꯨꯡꯉꯣ ꯑꯣ ꯑꯗꯨ ꯁꯤ ꯃꯈꯣꯟ ꯇꯥꯔꯗꯤ ꯌꯥꯔꯣꯏ ꯚꯣꯀꯦꯜ ꯌꯥꯔꯕꯣ ꯍꯜꯂꯣ ꯉꯁꯤ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩ ꯂꯩꯅꯅ ꯏꯆꯜ ꯕꯕꯤꯅꯥꯒ ꯂꯣꯏꯅꯅ ꯏꯁꯩ ꯃꯌꯥꯝ ꯄꯨꯟꯅ ꯁꯛꯃꯤꯟꯅꯁꯦ ꯁꯤ ꯀꯅꯥ ꯐꯖꯩ ꯃꯝꯕ꯭ꯔꯥ ꯑꯩ ꯅꯦꯝꯕ꯭ꯔꯥ ꯑꯩ ꯅꯦꯝꯃꯤꯗꯣ ꯈꯨꯠꯇ ꯁꯨꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯒ ꯁꯤ ꯀꯩꯅꯣꯁꯤ ꯂꯧꯊꯣꯛꯑꯣ ꯒꯤꯇꯔꯒꯨꯝꯕꯁꯤ ꯒꯤꯇꯔꯒꯨꯝꯕꯗꯣ ꯂꯧꯊꯣꯔꯛꯑꯣ ꯏꯃꯥꯏꯄꯦꯝꯃ ꯌꯥꯔꯦꯕ ꯑꯩ ꯑꯗꯨꯝ ꯐꯝꯖꯔꯦ ꯅꯤꯡꯒꯥꯡꯉꯩ ꯅꯪꯅ ꯃꯣꯟ ꯃꯣꯟ ꯂꯥꯎꯅ ꯐꯝꯗ꯭ꯔꯣ ꯀꯥꯎꯅꯤꯀꯣ ꯍꯧꯔꯛꯑꯣ ꯏꯆꯦ ꯍꯧꯔꯛꯑꯣ ꯀꯩ ꯏꯁꯩꯅꯣ ꯁꯥꯎꯟ ꯌꯥꯗꯦ ꯍꯥꯏꯗ ꯁꯥꯏꯂꯦꯟ ꯀꯗꯧ ꯍꯜꯂꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯗ ꯉꯥꯏꯔꯤꯌꯦ ꯈꯨꯔꯁꯤꯠ ꯑꯁꯂꯝ ꯑꯂꯥꯝ ꯑꯂꯥꯝ ꯀꯃꯦꯟꯁꯦ ꯃꯈꯥꯒꯤ ꯐꯣꯟ ꯑꯃꯗ ꯄꯥꯕꯗꯨꯅ ꯌꯦꯡꯗꯦꯅ ꯈꯜꯂꯝꯃꯅꯤ
hello 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 하이롱. hello 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 시기 스피커를 나쁘긴요. 찍찍찍찍 하지 그냥. hello 하이롱. Set promotion. चलो सेम चलो 그 이샤인 선생님. 어저께 때 크리스마스 게 크리스마스 게. 아이 크리스마스 게 이제 어저께 어왕무도 그때 님들도 어왕무 그게 여기 아유 방금 코딩 막대기 끝났어요. 일간만 남기 방금. 근데 아직도 들었어요. 보이사 kanasu naite isay maming hairao 그노네 kay isay maming hairao 이세이제 아이 멜나 콤바 sila sila niyo 멜나 콤바 이 bunga mana sakpa 이세이네 그노리 gospel song 하이타이 anh em bám giờ ạ anh là gì amuk ta saktriba cái isay sắc gì anh cái gì rồi cái gì Christmas này mà tiệm mà em bây giờ nó full là gì pha đây mà tiệm phải cái gì 어왕무 그게 여기 어왕무 여기 Aku isum sur mala. Betul pilih dabo. Oh, mấy Wala. cái saonya di kaya ang kuirage kaudangay iko chatle. Yan ke. Sari sa maming hairao nang busum ning singduna layre sakpiro. Nang busum Pablo. cái hai này Wang Hindo to tung mayo sa ko.
ꯈꯥꯡꯂꯒꯦ ꯅꯤꯡꯉꯤ ꯑꯋꯥꯕꯁꯦ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯈꯥꯡꯂꯒꯦ ꯅꯤꯡꯉꯤ ꯑꯋꯥꯕꯁꯦ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯁꯤꯔ ꯄꯨꯟꯁꯤ ꯑꯁꯤꯔ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯏꯃꯣꯟ ꯑꯣꯜꯂꯦ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯑꯗꯨ ꯆꯠꯇ꯭ꯔꯣ ꯆꯠꯇ ꯃꯥꯜꯂꯦ ꯆꯠꯇꯕ꯭ꯔꯥ ꯆꯠꯂꯦ ꯆꯠꯇꯦ ꯑꯩꯗꯤ ꯁꯦꯡꯉꯦ ꯗꯥꯝꯁꯨ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯣ ꯍꯜꯂꯣ ꯍꯜꯂꯣ ꯍꯥꯏꯔꯣ ꯆꯠꯄ꯭ꯔꯤ ꯍꯜꯂꯣ ꯁ꯭ꯋꯥꯏꯗ ꯊꯝꯃꯣ ꯁꯤꯒꯤ ꯏꯁꯄꯤꯀꯔꯁꯦ ꯇꯥꯅꯕ ꯎꯗ꯭ꯔꯕ ꯂꯥꯏꯐ ꯑꯍꯥꯟꯕꯅꯤ ꯎꯗ꯭ꯔꯦ ꯎꯗꯦ ꯍꯥ ꯎꯗꯦ ꯎꯗ꯭ꯔꯣ ꯎꯕꯨꯗꯤ ꯎꯏꯌꯦꯕ ꯑꯗꯣ ꯁ꯭ꯋꯥꯏꯁꯦ ꯌꯦꯡꯉꯨꯂꯥꯎ ꯑꯝꯇ ꯎꯔꯦ ꯎꯔꯦ ꯌꯥꯔꯦ ꯎꯔꯦ ꯑꯗꯨ ꯈꯤꯇꯪ ꯅꯣꯡꯒꯠꯂꯛꯑꯣ ꯑꯗꯨꯗꯤ ꯌꯥꯔꯦ ꯄꯥꯕꯅꯕꯨꯗꯤ ꯑꯗꯨꯝ ꯄꯥꯔꯁꯦ ꯎꯕꯅ ꯎꯕ꯭ꯔ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯎꯕ꯭ꯔꯕ ꯌꯥꯗ꯭ꯔꯦꯃꯦ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯌꯦꯡꯉꯁꯦ ꯍꯥꯏꯕ ꯌꯦꯡꯕ ꯑꯣꯏꯅ ꯑꯗꯨ ꯎꯗꯕ꯭ꯔꯕ ꯍꯥ ꯁꯤꯗ ꯌꯦꯡꯕ ꯌꯥꯔꯣꯏ ꯑꯗꯨ ꯌꯦꯡꯗꯣꯏꯕ ꯀꯔꯤ ꯁꯤꯗꯤ ꯌꯦꯡꯕ ꯃꯈꯥꯗ ꯌꯦꯡꯕ ꯑꯗꯨꯗꯤ ꯀꯃꯦꯟꯗꯗꯤ ꯑꯗꯨꯗ ꯄꯥꯔꯁꯦ ꯍꯥꯏꯕ ꯑꯩ ꯍꯥꯏꯅ ꯀꯌꯥꯝ ꯌꯥꯅꯤꯗ ꯎꯗꯒꯦ ꯌꯥꯅꯤꯗ ꯎꯕ꯭ꯔꯥ ꯎꯔꯕ ꯑꯗꯨ ꯃꯦꯜꯂꯣ ꯑꯝꯇ ꯌꯦꯡꯒꯦ ꯇꯥꯕ꯭ꯔ ꯌꯦꯡꯒꯦ ꯍꯜꯂꯣ ꯀꯩꯅꯣ ꯇꯥꯈꯤꯗ꯭ꯔꯦ ꯍꯜꯂꯣ ꯊꯥꯏꯁꯤꯗꯤ ꯎꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯍꯜꯂꯣ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯍꯜꯂꯣ ꯑꯃꯁꯤ ꯆꯠꯇꯕ ꯃꯥꯜꯂꯦ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯍꯜꯂꯣ ꯆꯠꯂꯦ ꯍꯜꯂꯣ ꯆꯠꯂꯦ ꯐꯖꯅ ꯂꯩꯇ꯭ꯔꯦ
ꯐꯖꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯁꯤ. ꯀꯩꯁꯦ? ꯂꯣꯏꯁꯤꯜꯂꯁꯤ. ꯃꯦꯞꯁꯤꯗꯤ ꯆꯠꯇ꯭ꯔꯒ ꯁꯤ ꯆꯠꯂꯤꯕ꯭ꯔꯣ? ꯁꯥꯎꯟ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ. vocal yan ta harap. Ha? Nagkasa sa loob din yan. Ang tadre, vocal tadre. Sa loob din. Ay isang natulog ay kimalang manamikap aking masinagkalaman. Nangumamanglanan, pag-isip ang mamlanan, ay nagdarising masiting pinawali. Ay isang natulog ay kimalang manamikap aking masinagkalaman. Nangumamanglanan, pag-isip ang mamlanan, ay nagdarising masiting pinawali. Ay libang-libang ang nakamoisip ng nakaramdaman, nagkatukang gawin. Sarang higiyong saglit ang isip ng nakaramdaman ating tinitulirang ang syudhado. Sila yung nakikita mo. Ano natin? Ano gawin na? Pati sila.
ꯈꯣꯟ ꯍꯦꯛ ꯑꯝ ꯇꯥꯗꯦ ꯍꯥꯏꯔꯤꯕ ꯁꯤꯡꯗꯨ ꯂꯩ ꯈꯔ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯂꯩ ꯊꯝꯃꯦ ꯅꯪꯒꯤꯗꯨꯗꯤ ꯍꯥꯏ ꯒꯤꯇꯔꯗ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯀꯤꯕꯣꯔꯗꯇꯣ ꯁꯥꯎꯟ ꯐꯖꯕ ꯋꯥꯠꯂꯦ ꯆꯠꯂꯨ ꯆꯠꯇ꯭ꯔꯕ ꯌꯥꯗꯕꯅꯤ ꯒꯤꯇꯔ ꯈꯔ ꯑꯗꯨꯝ ꯁꯤꯗ ꯄꯉꯥꯁꯤ ꯄꯥꯏ ꯀꯩꯅꯣ ꯁꯤꯕꯣ ꯁꯤ ꯀꯩꯅꯣ ꯏꯃꯥꯟ ꯁꯤ ꯁꯥꯎꯟꯁꯦ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯇꯥꯏꯀꯣ ꯊꯤꯟꯕꯁꯦ Happy Christmas. Ranjita, Happy Merry Christmas, bro and sister. Happy Merry Christmas, Ranjita. चलो चलो यार ꯂꯥꯡꯁꯤꯜꯂꯒ ꯆꯠꯄꯗ ꯅꯣꯡꯃ ꯇꯥꯔꯒꯁꯨ ꯈꯔ ꯂꯩꯇꯧꯔꯦ ꯇꯥꯔꯒ ꯑꯗꯨ ꯂꯩꯗꯧ 그래가 언제 보니? 리셉션 오른다. 맘만도 안 돼. 맘만도 이거. 들어가네 봐. 지금 당기는 거. 하지. 들어가네 봐. 가서 또 누가 Hello. Hello.
ꯀꯥꯏꯅꯃꯩ ꯆꯥꯛꯄꯤꯕꯅ ꯀꯥꯏꯅꯕ ꯃꯣꯛꯀꯤꯕ ꯊꯃꯣꯏꯅꯤ ꯈꯪꯍꯧꯗꯅ ꯇꯠꯈ꯭ꯔꯦ ꯃꯔꯤꯁꯦ ꯁꯝꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯃꯑꯣꯡꯗ ꯀꯥꯏꯅꯃꯩ ꯆꯥꯛꯄꯤꯕꯅ ꯀꯥꯏꯅꯕ ꯃꯣꯛꯀꯤꯕ ꯊꯃꯣꯏꯅꯤ ꯈꯪꯍꯧꯗꯅ ꯇꯠꯈ꯭ꯔꯦ ꯃꯔꯤꯁꯦ ꯁꯝꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯃꯑꯣꯡꯗ ꯅꯨꯡꯁꯤꯔꯕ ꯃꯃꯜꯅꯦ ꯅꯨꯡꯁꯤꯕ ꯂꯩꯁꯟꯗꯗꯤ ꯌꯥꯔꯣꯏ ꯏꯁꯩ ꯀꯨꯏꯅ ꯊꯥꯒꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯍꯥꯟꯕꯁꯤ ꯎꯗ꯭ꯔꯤꯅ ꯑꯁꯦꯡꯕ ꯊꯥꯔꯗꯤ ꯑꯥꯗ ꯌꯦꯡꯒꯗꯕ ꯑꯩꯁꯨ ꯂꯣꯏ ꯌꯦꯡꯈ꯭ꯔꯦ ꯀꯩꯅꯣꯒꯤ ꯆꯥꯠꯁꯤ ꯎꯗ꯭ꯔꯦ
하이바라 학생 낭기 분시다 예따나마 시크로 하이바라 학생 낭게니 시라나수 낭나부 뺑게니 Basi nagpada bilang disentaba luiba na yero Basi nagpada bilang disentaba luiba na yero Kalender. Hello. Hello. Mama ini betul perempuan tadi. Itu lekar tu sudah tahu ni tu one. Hello Hari. Sound white jadi my biro. Sano.
야근데. ꯈꯨꯔꯁꯤꯠ ꯑꯂꯥꯝ ꯅꯣꯡꯗꯝꯕ ꯇꯥꯔꯗꯤ ꯌꯥꯔꯣꯏ. ꯃꯁꯛ ꯂꯣꯏꯌꯦ. 농담마. 그리로 떠올리. 아니 찜이 안 좋아. 찜이 아니야 왜? 이게 C가 답이나 왜 되나? 뭐인지 나오잖아 한글이. 그래서 능 C가 저희 거기서 나오면 좀 생각해. 나는 해봤어. 나도 능 C लेकर काम लाओ जी तो मी तार C में तार दे दो. हेलो? 나도 C ने पे. चलो. Abang dah. Nggak betul tu ini abang dah. 하지기도. Abang dah. Chalo. Sound nuaitugadi amta haibiro akoidi khangjadre amta haibiro sound iko yam sapra sakla gadiyo
ꯏꯁꯣꯔ ꯅꯪꯕꯨ ꯊꯋꯥꯏꯗꯒꯤ ꯊꯥꯒꯠꯆꯔꯤ ꯊꯋꯥꯏꯗꯒꯤ ꯇꯥꯕ꯭ꯔꯣ? ꯍꯜꯂꯣ? ꯅꯪꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯒ ꯆꯪꯉꯣ. ꯂꯥꯎꯗ ꯃꯥꯜꯂꯦꯀꯣ? ꯂꯥꯎꯗ ꯃꯥꯜꯂꯦꯀꯣ? ꯆꯠꯂꯣ. ꯀꯩꯁꯤꯡ ꯑꯗꯨꯒꯤꯔꯣ ꯁꯦꯡꯉꯤꯁꯦ? ꯂꯣꯏꯁꯜꯂꯒꯨꯝꯁꯦ ꯑꯩꯅ ꯑꯁꯤꯗ ꯇꯥꯔꯤꯁꯤꯅꯦꯕ ꯁꯤꯗ ꯐꯣꯟ ꯆꯤꯡꯗꯣꯏꯁꯦ. ꯑꯗꯨꯅ ꯁꯦꯡ ꯇꯥꯕꯤꯗꯣꯏꯁꯦ. ꯑꯩꯈꯣꯏ ꯆꯨꯝꯗ꯭ꯔꯣ? ꯆꯨꯝꯃꯦ. ꯑꯗꯨ ꯌꯥꯝ ꯇꯥꯗ꯭ꯔꯤꯁꯤ ꯀꯩꯅꯣ? ꯑꯩꯅ ꯈꯔ ꯆꯠꯁꯤꯟꯗꯅ ꯁꯤ ꯉꯁꯥꯏ. ꯅꯨꯄꯤ ꯁꯥꯎꯟ ꯌꯥꯔꯛꯑꯅꯤ. ꯉꯁꯥꯏ ꯅꯛꯁꯟꯗꯕ ꯃꯥ. ꯁꯤꯗ ꯁꯨꯡꯌꯦꯡ ꯌꯦꯡꯗ꯭ꯔꯦ. ꯀꯩꯅꯣꯒꯤꯗꯣ ꯀꯔꯤꯕ ꯀꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤꯔꯣ? ꯑꯩꯒꯤ ꯃꯤꯠꯂꯨ
ꯃꯄꯥꯜꯒꯤ ꯇꯈꯦꯜꯂꯩ ꯁꯨꯃꯥꯡ ꯃꯇꯣꯜꯒꯤ ꯄꯨꯟꯗꯣꯜꯂꯩ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯇꯈꯦꯜꯂꯩ ꯁꯨꯃꯥꯡ ꯃꯇꯣꯜꯒꯤ ꯄꯨꯟꯗꯣꯜꯂꯩ ꯉꯥꯏꯔꯤꯅꯩ ꯅꯪꯕꯨ ꯑꯣꯛꯀꯗꯕ ꯃꯪꯒꯣꯜ ꯊꯥꯃꯩ ꯊꯥꯔꯗꯨꯅ ꯍꯦꯛꯁꯒꯨꯕꯤ ꯑꯩꯒꯤ ꯁꯛꯍꯦꯟꯕꯤ ꯍꯦꯛꯁꯒꯨꯕꯤ ꯑꯩꯒꯤ ꯁꯛꯍꯦꯟꯕꯤ ꯑꯍꯥꯟꯕ ꯂꯥꯏꯟꯗ ꯁꯥꯎꯟ ꯆꯦꯛꯁꯦ ꯐꯖꯅ ꯁꯥꯎꯟꯁꯦ ꯐꯖꯅ ꯆꯦꯛ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤꯟꯖꯔꯒꯦ ꯂꯥꯏꯐꯁꯤꯗ ꯇꯥꯕꯁꯤꯗ ꯁꯤꯗ ꯃꯨꯊꯠꯂꯦ ꯑꯣꯀꯦ ꯃꯈꯥꯗ ꯌꯦꯡꯉ ꯍꯥꯏꯔꯦ